Elpaizang Kunzadagini, Masigi Todo Asida, a Hakna, social media Mamangda, Achumba Wahe Kara Kamzage, Madudi, Aina Huzik, Liba Mapom Asi, Tasigi Todo or Liba Mapom Deni, Masi Mapom Asi, a local dialecta, Gulpi Tweetin Haina Kone, Masi Mapom Asi. Karanwai pega leilon kun karak atagi kunda pomni masi mapom asida ekoi elpaizang mi praza ga harautil praza singna si mapom sida panlo oiro singlo oiro yensang napi kaya tharaga si thariba panlo sing aduda ekoi na pesa tan pomni si mapom asi hanadagi ipu ipa haktadagi khundaram liba mapomni aduga ipu ipa sing mai kayasu mungpomni masi ekoi lamsida huzik phawba konsaram singna ekoi chief ki ayaba yaudana moina huzik phawba ekoi lamsida husi rasida toning ba toba takning JCB kaya purap to na takning ba toriba thabak asi ekoi yaning de aduna ekoi su ekoi na si huzik phawda thabak lip te base ubada ekoi mi se nare ekoi pukning pende thawa yam nai punsi pukning yam nungai te aduna ekoi na konsaram gi chief emson ngon da ekoi praja singna nonjaba kaya nonjarure haijaba kaya da haijarure huzik adubu moina nungsi ban leite na huzik phawda thabak se lip tri aduna ekoi na ekoi karak ani asida ekoi minungsi khangba haibetara ekoi na moiga karigumba horen asmaina haisra moiga karigumba soiba ngangthokpa aduga natraga nusi leitana thabak oira kadauba kharamda ekoi nungai tabagi kangpopi dc da ekoi na application kaya pirure aduna kangpopi dc na su curfew order pire aduna ekoi na praja ekoi elphaiza oiro harauche praja singna ekoi na government na dc na order to ekoi na respect to bagi huzik phawba ekoi na kari mata su to bide wa mata su asoiba kaya su ngangde aduna adugo oirasu government na order to raba matung inna moina konsaram singna huzik phawba thabak to balip tribasi karigino ase yengbada government singna su moina thabak toning ba toba yaba aduga ekoi na kari mata su toba yada base karigino ekoi pukning pende aduna ekoi lamsi ekoi ayaba yaudana huzin machet amafao su ekoi di lem na kana mata su ngota bithoi aduna si huzikti si su siraga hinsu hinge haina ekoi di huziki ekoi ki lamda makta ekoi kathuk charagani aduna matung manawda sigi lamgi thodo asida konsaramga ekoi ni gi karak sida karigumba matung da su asoiba apanba kaya yaudara adi konsaram gi members oiro aduga government of manipur noi ani na responsibility logadabani haibadi huzik phawba noi na order su magdabani na ekoi na lamna noi khusi rasi toba yaradi ekoi gi lambu lemna di thaba ngamaroi aduna egi matungda su PR kaya thorakani aduna CSO kaya mayam singna su praja manipur praja mayam singna su matungda kaya wa PR la asu thazabi ganu aina hairi sidal khunja da leri ba mi mak tani aina sing ba khata hairi bani matung manau da PR kaya la asu thazabi ganu